ꯃꯌꯥꯝꯁꯤꯗꯤ ꯆꯤꯛꯀꯟ ꯋꯤꯡꯁꯅꯦ ꯃꯈꯣꯡꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯥꯂꯦꯖꯥ ꯃꯦꯠꯄꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯩꯅꯣꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤꯀꯣ ꯏꯁꯤꯡ ꯍꯥꯟꯅ ꯈꯤꯇ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯍꯥꯟꯅ ꯃꯍꯥꯎ ꯌꯦꯡꯒꯦ ꯁꯨꯝꯕ ꯍꯥꯎꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯁꯤꯗꯤ ꯍꯥꯎꯔꯦ ꯃꯍꯤꯒ ꯇꯣꯛꯑꯒ ꯁꯣꯏꯕꯨꯝꯁꯨ ꯉꯥꯛꯇꯣ ꯁꯣꯏꯕꯨꯝꯅ ꯍꯥꯎꯋꯦ
bùm như thế một gọng mây hôi đây sợi bùm mà thái xào á làm hậu đấy gì bạn làm ăn thì mình tăng cái lô salad ghé mình tăng video trong channel của mình bye bye